Oza Pain Relief Ointment Khwang naba ok sikpa tang sikpa khu naba singda sinaba yarba lisap gumna puthok saba Oza The new Jigsaw 2017 series beats your heartbeat. ISTV ki Hello Doctor Sagol sen numit khuding gi numidang waram pung taruk tabu matamda sandok jabat foromni lakliba Mars ki tang tarataru Sagol sen numita Dr. Chongtham Arun Kumar Professor Surgery Department RIMS na guest doctor koibigani topic na piles haibadi nungsangi anaba masung masigi laying haibasini adom call tawbirakadabai khoi gi telephone number 24423336 Amukana taram nukchari makhataba pao Yelhaumi na tabana anauba sarkar sembada yauhanba yaroi karigumba yauhallabadi mitop adubu lawshiliba political party adu social boycott tawgani haina desamna laukthokre ngasi desamgi office ta pangthopa pawmishinga unabada desamgi secretary general and addition na haikibada jiribam kendradagi karagliba asab udinbu congress amadi bjp na makhoida yaunana banonjari masi manipurgi puwarida khwaidagi luzadaba thawongni Yelhaumi kanse haina lebak miyam na hotnaraga makhoina rajniti gi khudong saba yengduna haijan nonjari masi manipuri miyam da ikai ba pibani Yelhaumi kannaba gi chapchaba wafam puroktriba fawba mitop na lengak ta yawba yaroi haiki kana manipura kai government sem taragadi hariba mitop sibu konjalliba natragan loksalliba adugu political party dusu lebak miyam gi mayokta leiba political party ni haidana desam lawjagani amadi lebak miyam hariba political party si koina boycott tawbagi phirep si hoi lawrakani ngahak ngahak ki oina atien ba jeng ni yengaga ngahak ki political gain phangnana ba sumana mitop mayam ama usalla aga sigumba voter list ta hapsan mena chingbagi thawong si masi political party sing na natragana masi political leader sing na masi sungtau tawroidaba thabak ni dana politics taw matamda leiba ki khunai gi interest da yamna asana miyeng amago loinana masi koina politics tawbiu natrabadi akoi gi lamdam si akoi irei pak si mirei pak on khrakani habasi ma thamjaraga political party sing government semna ba koina hau chongi ba political party sing sina desama thamjari wafam sing si leiba ki interest yengaga masi lumna lobina ba desama makai ga apil tawjari Yausham kunghai mari lainana pamdaba thodok thoktana bus city police na section thorang lokhatuna niyom gi wangmada lambida gari thorakpa sing detain tawuna thambagi thabak sathari masina pamdaba thodok kaya thokadabadagi kanba ngamgani hairi Imphal city ki akoibada amod akai kya paishinduna leire masina miyoi kya da laina tina sandoknabagi machak amu ohelagli IMC amadi masi gi makhada leiba amod akai lokthokliba NGO singna yaushangi shuti lekhibadagi fiba masi oirakhibani kaithel fambi nupi singna fongdorakpada yaushang manung oirabasu amod akai singna si mari lainaba singna numit khudingi lokthokpiu haina appeal tawrakli Hata hau di aku jenis ini langsung ko pami. Dalam dia aku sih cana thang kami yun juga mayam sih hing kong sele. Enak tina polo pula aku itu mana musiba mayam mana mai kana khang kan le. Ini kudi sungguh ku benar. Yausham humni chandan numit asida yaushanga mari lainaba harau kumai kaya pangthokpada natana lekai lekai da yaushang sports park sana pangthoknari Amaramda numidangi matamda thabal chongba yauni isai nongmai gi thoram singsu pangthoknaba yauri Veterinary Department na sindana anti-rabies vaccination program ama ngarang Teknopal Kendragi manung chana leiba leibi khullamadi lakhokching khulda pangthokre hui kuntra henbada hidak kapthoki leibi khulgi chairman TS Angkhana phongdorakpada Veterinary Department asigumba thorang ama paikhatpa si aphaba khongthangni makha tanasu paikhat haningi haiki sigi damakta akoigi higher authority da kunnasiga mari leinana hairiba laina sigi damakta hidak langthaksi thuna pibinaba masi noina su kara report tawbiu haina aina kunnasigi trapta ai khanjabani
Mangal Rural na Sinduna Fight for a Common Cause haiba wakhalonda ahanba half marathon ama pangthokre marathon adu sekmai kauzeng leima laibung mapadagi khonghampat mantri laikai sanabung phawba chenki angang amasung ahal haina kanglup ani thokna khaidoktuna changdam nakhiba aduda makok mathang taraba singda mana mathum yenthoki thoram aduda telegraph pauche Imphal gi correspondent Khelen Thokchom Chothe khulgi finance secretary Biren Chothe Bungle Chiru Khulgi Komrem Chiru na chingba miyoi kya na saruk yakhi Mangal Rural gi proprietor Surjitna Manipurda mai gi fibam thaknaba ising internet fangdabagi amadi lambi fattabagi nuaitab kya leiri basti fagat hannaba honabagi mahuta furup amaga umkhatnuduna leiri miyamna chap manana thengnari ba awaba asidagi kannana ba imung lising tara henbada araiba mongda sel puthok halaga solar power pikre awaba singasi kohanna ba paujel piduna thoramasi pangthokpani haiki Sigi wakalo se hoi na mission ki na aise pangam thoko basic infrastructure sing se kana na tal re aru na sigi marathon na sina thogi bati mudi ai koi khundam le ni ba jati thuna na ri leina thakna bashing phangda ba mai than na phangda ba internet facilities sing na phangda ba sing se thunna lanting na se haibi paujel aduni Lashalak pada amaroi ba pau amuka na pizari N Birenbu BJP legislature party ki luchungba khankraba matungda BJP na sarkar semnana ba mai onselakle Mideng kabirwa singbu amuka na khurumdari